Arambai News Guwahati da Manipuri Pao tabiriba singbu ihan hanbamaktada chingangbam Sujitarani na khurumjari hauzik ngasi gi samlapa mariba pau sing lobirasi ngasi kasar gi DC office mamangda masing yamlaba Manipuri singna Manipuri loan bu Assam gi associate official loan ohengadabani haina dabi toraduna changsin kiba wakat khongjang amadi kholauna Silchar Sahar nilhankhre Maifana Luchingduna Changsin Kiba Khongjang asida Women's Action Committee for Village Protection Assam Manipuri Meira Paibi Apunbalo All Assam Manipuri Women Meira Paibi Coordination Committee Assam Manipuri Muslim Youth Front All Assam Manipuri Muslim Students Union Manipuri Muslim Development Organization Assam amasung NGO Nongin Yauna Changsin Minaki Wakat Khongjang asida Maifagi President Seram Herazit General Secretary Okram Lakhikanta WACBP gi President Sunita Singh Ima Sanathoi Dut Patil gi GP President Padmini Singh Dr. Maimom Santi KH Krishna Mohan amadi atai social activist kyana ngasigi Khongjang asida mang thana chongthoki Assam da ngasi changchiliba Manipuri loan bu Assam gi official loan ohennabagi Khongjang da Assam mapan gi Manipuri lup kyana sagulakpa lepalaitri Apunba iraiba ki mahiroi sinpanglop AIMS na Assam da laiba Manipuri singna Manipuri loan bu Assam sarkar gi associate official loan amoina chananabagi wakat asibu sogoladuna masi matik chai achumbani haina AIMS ki president oriba KH Roman hairakli Assam da pangthokiba World Meitei Convention da wangang laduna Manipur gi CM N Birena Assam miyam gi yaifa thorang kaya paikhatkani haina thajaba piramkiba adubu palladuna Rajya Sarkar na masigi matangda yariba makai thuna makha taba thorang paikhatpinabasu mahakna haijaraki Cheragasida Manipur University Students Union Musuna su Manipuri loan bu Assam Sarkar gi associate official loan oina chalhannabagi wakat asibu saugalakre ngasi paumi sing da wangang laduna musugi president oriba M Bobina Manipuri loan asi Assam da associate official loan oina chandaba maramna tongan ba competitive examination sing da Manipuri loan na iba ngamde haiki Numit kharani mamangdagi hauna Assam gi Khongjang asibu saugatladuna musuna poster campaign su changsin ba haukrabane maramaduna Assam sarkar na wafam asida midyeng thamlaga paikhatpham thokpa thorangsing paikhatpiu hainasu mahakna haijaraki Ngasi Maifagi Jaipur Raja Bazar branch na susin langduna nungthilda Jaipur Kanakpur Maitei Pangal Khunda Imalon gi awareness campaign pangthoki Jamaluddin na mifam apoiduna pangthokiba campaign mifam asida Navadip Singh Ima Sanathoi Maifagi president Seram Herazit Maifa Jaipur branch ki president Thangjam Broje na chingbana daisa phamki mifam asi pangthok laba matung Jaipur khunjaw dasu Biramangol Singh na mifam mapu oiduna Imalon Manipuri ki matangda awareness campaign amasu pangthoki Manipuri loan bu APSC na logba exam da subject amu oina yauhanba amasung Assam lengakna loan asibu associate official loan oina sakhang binabagi wakat khongjang ama oina ngasi Yaifa Liching Club Integrated Mothers Association Chandam Lekaina Maira Paiduna miyamgi khongchat ama chatki Imalon kalasi Imalon gidamakta ikat pangamgani haiba kholauna Sonai Chandam Lekai ninki Khongchat asiga mari lenana phamkiba mifamda YLC gi president Ningombam Subroto RK Amarjit amasung imagi secretary Ningombam Ongbi Romilana wangangki Government Girls MP High School Silcharda Manipuri medium amadi bilingual school singi headmaster amadi radio class takpa oza singi oiba mifam ama pangthokre thabaktagi pothakraba principal amadi oza sing Haibadi Y Nodia Chan S Komlakanta Amadi K Champalal na chingbana daisa phamki aduga Sanare Higher Secondary School gi ex principal K Chandrasekhar na special guest oiki aduga District Academic Council gi secretary oriba KH Omol na meeting asi conduct tauki Manipuri radio class athabada thingnakiba khudongchadabasing amadi masibu matau karamna marik chumna chathanba yagadage haibagi matangda magi oiba wakhalonsing phongdoknaki khudongchanabagi damakta headmaster amadi oja singi oiba apunba committee ama semkibaga loinana Manipuri medium bu karamna phagat hangadage amadi medium asigi awatpa karamna mensil hangadage haibagi matangdasu khanaki Ngasigi Thoramasida District Program Officer Regional Secretary Seba Kasargi Dr. Bidut Dev Chaudhary na chief guest oiki Assam da COVID ki phibam sokchilakli
State asida khwaidagi sokliba Guwahati yauna Kamrup Metro ge phibam asi mapandagi yengbada mahusagi phibam lakpagum urabasu manungdadi COVID ki phibam phagalakpa udri. COVID positive oibagi masing hantharaktri aduga sibasu nomagi kangdana siri. Adubu Guwahati gi miyam COVID ka loinana hingdaba yadabagi phibam da suba nomba hongnarakle. COVID ka loinana hingba ngamnanaba hotnarakpa uri. Tasengna di sarkar nasu pamlibasi COVID ka loinana hingba aduni. Maram adunane Hanana Tamlamba Athingba Kaya Hauzik Sarkana Lokthokriba se Adubu District Khara Haibadi Kasar Dribugar Amadi Jorhat Nachingbadi Community Transmission Hengalakpagum Uva Fangli Asamda COVID number moidana police personnel tarahumdoi laikhidre ngasi faubada Asamda COVID positive oiba police personnel gi masing lising ahumga chahum marfutara mari sukre masigi manungdagi lising aniga chanipan humpu humdoidi naba phakre Positive Oribasingi Manungda DGP Bhaskar Jyoti Mahanta IGP Law and Order DIG Administration Amadi SP Ahum Loinana Additional SP Amasu Yauribani Assembly Mikhal gi mangoinana COVID Laichat Marak Seda Rajniti Changhau Daba Yade Haibagi Nanghoroi Daba Matagum Aphawa Saisakpa Musician Amadi Film Personality Kaya BJP Amadi Congress ta Changnarakli Makogi Manungda Saisakpa Babu Barua Ajay Phukon Amadi Atay Artist Kuntaretna Congress ta Changkre Aduga Deepak Sharma Simanta Sekhar Dreamly Gogoi Amadi Actor Pranjal Dattana BJP ta Changkre Panbayabadi BJP da Changliba Ayamba Handakta BJP Sarkar gi Mayokta Haukiba NT Kagi Andolonda Luchingkiba Ngaktani Manipura COVID-19 gi anoba case ngasi marfunithoi phangkibaga loinana marfutara mapanna discharge tawkre maramasina Manipura COVID-19 gi apunba confirm case masing lising mangaga chamri nifumari sukre lising amaga chatruk subna nipanna active oiri ngasi su Manipura COVID naduna miyoi ani leikidabaga loinana apunba leikidabagi masing kunmari sukre ngasi positive oriba marfunithoi asigi manungda humbudra mari di michamni aduga nipana CAPF ki personnel singni ngasi positive oriba micham humbudra mari asigi manungda mari de mapandagi halakpa singni aduga lemhoriba humbudrana travel history leitaba singni ngasi covid naduna leikhidраbi ani asi rims ta laying lambani amana chahi niphuma thoi sure aduga atopa amana chahi humbudra ma thoi sure Chahi Nipuma Thoi Suriba si Kakching Kuno Dagini, Hauzikna, Chingmairong Maning Lekaida, Barada Labani, Mahag HIV positive Oibadagi, Chahi Tararom, ART Chaduna, Lerakpani Hairi, Hauki Bogaski Tankunda, Pibam Sokchilakpadagi, Rimsta Puraki, Amadi, ICU da Lerami Hairi, Lake Drabi Nupiasigi Machano Paso, COVID positive Orakpadagi, Hauzik COVID Warta, Lying Lay. Aduga atopa chahi humbudra humdoi surabi ama ngasi leikidriba sina Imphal West ki iroi semba mamang lekai dagini mahag blood pressure diabetic hypertension amadi kidney nabadagi haukiba July gi tang kuni pandagi Siza hospital da layeng lakhibani hairi haukiba August ki tang kunda Rims ta admit tawrakhibani Amadi ngasi miyoi humbut marfutara mapan COVID naba phaduna discharge tawkhiba singi manungda Jenims ki Dr. Anisu naba pharaduna discharge tawbada yaukre makoi anigi manungda Dr. Uthansu yauribani Manipur ki Social Welfare amadi Cooperative Minister Oiribi Nemza Kibzen COVID-19 positive oikre Manipur ki amatangairabi nupi minister asi Kangpokpi amadi Senapati district ki COVID in charge su puribani Mato sumna Manipur da hauzik faawda MLA ama COVID positive oikibata natana mahakna COVID positive oiba ahanba minister oiri Manipur da COVID ki matang da awareness program kaya leptana chathanarakli People's Task Force for COVID-19 na Indian Red Cross Society IRCS Manipur State Branch amadi Thoubal District Branch IRCS amasung Local Club ahumga kusamnaduna COVID ki matangda nomagi awareness program ama ngasi ayuk Palel Village ki YVA Hall da pangthokre asida sunatana ngasi nungthil Kakching da leiba Purana Masjid Community Hall Hangulda COVID ki awareness program amasu pangthoki haina Thoubal District Branch IRCS ki Secretary Oriba K Sadanandana khangalakhi ngasi CM Secretariat ta Pradhan Mantri Street Vendor Scheme gi makhada loan gi senpham sing yenthokpagi thoram ama pangthokre thoram asida CM na Prime Minister Sabha Nidhi gi beneficiary amamamda lupa lising tara gi senpham yenthoki
मी तीनख्रब कैथेलसिंगदा कोविड लाइचत लाक्सिनबदा सरकार की मतेंग पांगदुना नोंमिगी ओइबा सेंदान लंबीसिंग थादोखिबा पुक्चेल चावरबी पोफम फंबी इमा सिंगी मफमदा तौबिमल खंगबा उटपगी खुदम अमोइना प्रोजेक्टेड बेनिफिशियरी लिसिंग कुनगी मनुंगदगी स्ट्रीट वेंडर चहुमगा हुंफुनिपान अमसुंग रेगुलर लाइसेंस वेंडर चामरीगा निफुमापंदा वर्किंग कैपिटल लोन गे सेंफम असी येंथोखिबनी इम्फाल जिरीबाम लंबी की फिवम नोम नोमगी सोकपा हेंजिलक्ली लंबी फटमंदबदगी नोमगी लेप्तना लंबी असिदा चेलिबा पोचै पुबा गाड़ीसिंग एक्सीडेंट थोकली ngasisu जिरीबामदगी इम्फालदा थोकलकपा ट्रक अमा लंबीदा लोंगबदगी मतम कुइना लंबी असिदा चथोक चसिन तौबदा अपनबा ओइखी मतौ असुमना कोविड की लुरबा तंजा असिदा ड्राइवर सिंगना मियामगीदमक थवाई खुबाकता हापतुना हिदाक लांगथक यावना माल पुबा गाड़ीसिंग हौजिक थौजिलकपदा अवाबा खुदोंचादबा कया मायोकनरिबा असि कोखनबिनबा ड्राइवर सिंगना सरकार की मिटिंग चिंगसिलकली सरकारना ड्राइवर सिंग असिगी अवाबा असि उबिद्रबदी स्टीयरिंग पाइबा लेपगी खोंजंग चंगसिलकपा याय हाइरकली नागा पिस्टो की वारी सानरीबा सिदा फ्रेमवर्क एग्रीमेंट सिग्नेचरी सिंगी साइन तौबदा मुइवागी सिग्नेचर अदुदसु एनएसएन आईएम असि नागालैंड गिनी हाइना मयेक सेंगना पल्ली लोइनना चेयरमैन ओरिबा इसाक चीसुगिसु नागालैंड हाइना अदुमक पल्ली मरम अदुना एग्रीमेंट पुंबा नागालैंड खक्तदा तौनबनी असुमना चथरखिबा पीस टॉक प्रोसेस असिदा ngasi फाउबा सरुक याद्रिबा करीगुंबा वाफम अमा फाउबा मयेक सेंगना खंगहनद्रिबा लमदम असिगी मियामदा ऑफिशियल ओइना नत्रगा फॉर्मल ओइना सरकार नत्रगा सीएसओ बु ओइरबसु करीगुंबा वाही अमता फाउबा तादना कमदौना पिस्टोक असिदा मणिपुर गी लमखै मनुंगदा वारोइसिंगे थौरांग तौगदोरिबनो हाइना यूसीएम ना वाहंग हंगलकली हौजिक नागालैंड की पाउदा कोविड मायोगनबगी लांजंगदा फ्रंट लाइन दे लरिबा डॉक्टर सिंगना थबक लेपखिबा तारगदी अनाबा सिंगी करी फिबम ओइगदगे नागालैंड इन सर्विस डॉक्टर्स एसोसिएशन NIDA ना स्टेट सिन थुंगना हयेंग हाइबदी अगस्त की तांग कुंतरुक की अयुक पुंग तरुक तगी पुंग कुनमरी की ओइना कंप्लीट शटडाउन तौननबा वारेप लौख्रे पुलिस की काहेनबा थोंगी मायोक्ता लौखिबा वारेपने पनबा याई चिमु किदिमा दिमापुरदा लैबा ट्रूनेट टेस्ट सेंटर अमदा कोविड की ड्यूटी तौबा पैथोलॉजिस्ट डॉक्टर अमगी मथक्ता नागालैंड पुलिस की IRB पर्सनल अमना खुद थारखिबगी थौदोक अदुगी मायोक्ता खोंजंग असि चंगसिनबा वारेप लौखिबने ममांगदसु पुलिस पर्सनल सिंगना डॉक्टर सिंगी मथक्ता खुद थाबगी थौदोक कयासु थोखरे अदुबु लेंगाकना मतिक चाबा एक्शन अमता लौखटपिदे हाइरी असमदा कोविड-19 की अपुनबा कंफर्म केस मसिंग लिसिंग मरफु तरानिथोइगा चट्रुकुन सुख्रे लिसिंग तरामापनगा चनी हुंबुद्रा मरीना एक्टिव ओइरी ngasi असमदा मियोई निपान कोविड नादुना लाइक लेखिदबगा लोइना अपुनबा लेखिदबगी मसिंग चनीगा हुंफु सुख्रे त्रिपुरादसु ngasi नौना पॉजिटिव केस चनीगा मरफुतरा हुंदोई फंखिबगा लोइना अपुनबा कंफर्म केस मसिंग लिसिंग मापनगा चनी तरा सुख्रे लिसिंग अनिगा चत्रुक मरफुतरा निपाना एक्टिव ओइरी ngasi सु त्रिपुरादा मियोई तरुक कोविड नादुना लेखिदबगा लोइना अपुनबा लेखिदबगी मसिंग हुंबुद्रा मापन सुख्रे नागालैंड ngasi अनौबा पॉजिटिव केस 35 फंखिबगा लोइना अपुनबा कंफर्म केस मसिंग लिसिंग अहुमगा चाट्रेट यांखैनिथोइ सुख्रे लिसिंग अमगा चामगा कुलहुमदोइना हौजिक एक्टिव ओइरी लेखिदबगी मसिंग निपाने अरुणाचल प्रदेश ngasi कोविड की अनौबा केस चाम फंखिबगा लोइना अपुनबा कंफर्म केस मसिंग लिसिंग अहुमगा चमरी तरानिथोइ सुख्रे चनिपानगा मरफुंद्रा मापन्ना एक्टिव ओइरी लेखिदबगी मसिंग मंगानी मेघालय दसु नौना पॉजिटिव केस निफुनिथोइ फंखिबगा लोइना अपुनबा कंफर्म केस मसिंग लिसिंग अनि सुपना तरानिपान सुख्रे लिसिंग अमगा चामा हुंबुद्रा निपाना एक्टिव ओइरी लेखिदबगी मसिंग निपाने अमदी मिजोराम दसु ngasi नौना पॉजिटिव केस 35 फंखिबगा लोइना अपुनबा कंफर्म केस मसिंग चमापनगा यांखैहुमदोइ सुख्रे चामरीगा मरफुमापन्ना एक्टिव ओइरी लेखिदबा अमता याउट्री अमदी इंडिया दा ngasi gi oina hojik phawbada positive case 64 ga chamri marfumari sukre masida assam yauna state taruki report watli maramasina india da hojik phawbada apunba positive case masing lakh 13 thoiga 19 henkre apunba active oriba case masing na lakh 8 ka 3 ni amadi apunba lekhidabagi masing na 85 ga chaunga marfutra humdoi sukre ngasi gi oina hojik phawbada mioi 1 subna 98 कोविड नादुना लेखिदबगी पाउ लाखली अरोइबदा अतोपा पाउसिंगदा
St. Louis'ta laiba Washington University School of Medicine gi researchers singna drops ki khuthangda nasal cavity da spray oina kapsan bayaba COVID vaccine puthokna ba kanna honari masi uchidadi mai pak na changyeng tawkhre karigumba masi miyoi bida changyeng tawbada mai pak pa thoklabadi polio vaccine gi paringda nostril gi khuthangda vaccine asi thaba yaragani panba yai covid nabagi mahik changpham si maroina naton oiba maramna nasal route asi researcher singna kanna pamnarak libani amadi covid tagi hinghoba singdagi blood plasma lawduna atei covid anaba sing layeng basi hojiksu experimental therapy ni haina huna hairakre masigi damakta hena research tawkiba mathau tari hainasu huna makhatana hairakli ngasi gi Arambai News Guwahati da Manipuri Pao sandok chaba matang esta loisin jabaga loinana amukaso hanna kurum